ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯃꯔꯤꯅꯤ ꯏꯔꯥꯟ ꯑꯃꯗꯤ USA ꯒꯤ ꯋꯥꯔ ꯑꯁꯤ ꯂꯦꯞꯂꯨꯔꯕ ꯃꯇꯨꯡꯗ ꯉꯔꯥꯡ ꯈꯪꯍꯧꯗꯅ ꯖꯣꯔꯗꯥꯟꯗ ꯕꯦꯂꯤꯁꯇꯤꯛ ꯃꯤꯁꯥꯏꯜ 6 ꯀꯥꯞꯁꯤꯟꯗꯨꯅ ꯏꯔꯥꯟꯅ ꯑꯦꯇꯦꯛ ꯇꯧꯔꯛꯈ꯭ꯔꯦ। ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯏꯔꯥꯟꯅ ꯍꯧꯗꯨꯅ ꯋꯥꯔ ꯐ꯭ꯔꯟꯠ ꯂꯥꯏꯟꯗ ꯀꯥꯈꯠꯂꯛꯂꯒ USA ꯒꯤ ꯕꯦꯖꯗ ꯍꯥꯟꯅꯅ ꯑꯦꯇꯦꯛ ꯇꯧꯁꯟꯕ ꯑꯁꯤ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯁꯤꯅ ꯑꯍꯥꯟꯕꯅꯤ। ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯏꯔꯥꯟꯒꯤ ꯑꯦꯇꯦꯛ ꯈꯨꯗꯤꯡꯃꯛ USA ꯅ ꯏꯔꯥꯟꯒꯤ ꯃꯐꯝ ꯀꯌꯥꯗ ꯑꯦꯔꯤꯌल ꯕꯣꯝꯕꯤꯡ ꯀꯦꯝꯄꯦꯟ ꯆꯠꯊꯗꯨꯅ ꯖꯦꯅꯣꯁꯥꯏड ꯇꯧꯕꯒꯤ ꯂꯃꯟ ꯈꯨꯝꯕ ꯉꯥꯛꯇꯅꯤ। ꯑꯗꯨꯒ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯁꯤꯅ ꯏꯔꯥꯟꯒꯤ IRGC ꯅ ꯐ꯭ꯔꯟꯠ ꯂꯥꯏꯟꯗ ꯀꯥꯈꯠꯂꯛꯇꯨꯅ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯛꯄꯅꯤ। USA ꯅ ꯑꯦꯇꯦꯛ ꯇꯧꯔꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯛꯄꯅꯤ। ꯑꯦꯇꯦꯛ ꯑꯗꯨ USA ꯒꯤ ꯏꯟꯇꯔꯁꯦꯞꯇꯔ ꯃꯔꯨ ꯂꯣꯏꯈ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ USA ꯒꯤ ꯃꯤꯂꯤꯇꯔꯤ ꯕꯦꯁꯁꯤꯡ ꯑꯦꯛꯇꯤꯚ ꯑꯣꯏꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯇꯦꯁ ꯇꯧꯅꯕꯒꯤ ꯇꯧꯔꯛꯄ ꯑꯦꯇꯦꯛ ꯃꯥꯜꯂꯦ ꯍꯥꯏꯅ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯂꯧꯅꯔꯤ। ꯃꯤꯗꯜ ꯏꯁꯠꯀꯤ ꯋꯥꯔ ꯑꯁꯤ ꯋꯥꯔꯜड ꯋꯥꯔ 3 ꯑꯣꯏꯔꯛꯄ ꯍꯧꯔꯛꯂꯕ꯭ꯔꯥ ꯍꯥꯏꯅ ꯃꯤꯑꯣꯏ ꯀꯌꯥꯅ ꯍꯪꯅꯔꯤ, ꯃꯔꯝꯗꯤ ꯋꯥꯔꯜड ꯋꯥꯔ 1 ꯑꯃꯗꯤ 2 1914 ꯑꯃꯗꯤ 1939ꯗ ꯊꯣꯛꯈꯤꯕ ꯑꯗꯨ ꯍꯧꯔꯛꯈꯤꯕ ꯃꯇꯝꯗꯁꯨ ꯂꯩꯄꯥꯛ ꯈꯔꯅ ꯅꯥꯀꯜ ꯂꯦꯞꯅꯗꯨꯅ ꯂꯥꯟ ꯍꯧꯅꯔꯁꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯃꯇꯝ ꯂꯥꯎꯊꯣꯛꯅꯗꯨꯅ ꯍꯧꯈꯤꯕ ꯅꯠꯇꯦ। ꯃꯆꯤꯗ ꯂꯩꯄꯥꯛ ꯑꯃꯒ ꯑꯁꯨꯝ ꯎꯪꯈꯠꯅꯕ ꯍꯧꯔꯛꯇꯨꯅ ꯃꯊꯪ ꯑꯦꯇꯦꯛ ꯇꯧꯁꯤꯟꯅꯗꯨꯅ ꯇꯞꯅ ꯆꯥꯎꯊꯣꯔꯛꯈꯤꯕꯅꯤ। ꯂꯩꯄꯥꯛ ꯀꯌꯥ ꯌꯥꯎꯁꯤꯜꯂꯛꯄꯗ ꯆꯍꯤ ꯀꯌꯥ ꯆꯪꯈꯤ। ꯃꯇꯧ ꯑꯗꯨꯒꯨꯝꯅ ꯍꯟꯗꯛꯀꯤ USA ꯏꯔꯥꯟ ꯏꯖꯔꯦꯜ ꯋꯥꯔ ꯑꯁꯤꯁꯨ ꯍꯧꯔꯛꯈꯤꯕ ꯃꯇꯝꯗ ꯏꯔꯥꯟ ꯃꯊꯟꯇꯗ ꯏꯖꯔꯦꯜ ꯑꯃꯗꯤ USA ꯅ ꯑꯦꯇꯦꯛ ꯇꯧꯁꯤꯟꯗꯨꯅ ꯍꯧꯔꯛꯈꯤꯕꯅꯤ। ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯂꯥꯟ ꯑꯁꯤꯗ ꯂꯩꯄꯥꯛ ꯀꯌꯥ ꯌꯥꯎꯁꯤꯜꯂꯛꯄꯒ ꯃꯥꯟꯅꯔꯦ, ꯃꯔꯝꯗꯤ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥ ꯍꯧꯖꯤꯛ ꯏꯔꯥꯛ ꯑꯃꯗꯤ ꯌꯦꯃꯦꯟꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯑꯦꯇꯦꯛ ꯆꯠꯊꯗꯨꯅ ꯂꯥꯟ ꯑꯁꯤꯗ ꯌꯥꯎꯁꯤꯜꯂꯛꯄꯒ ꯃꯥꯟꯅꯔꯦ। ꯑꯗꯨꯒ ꯏꯔꯥꯟ ꯑꯃꯗꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯔꯛꯇꯁꯨ ꯌꯥꯝꯅ ꯆꯥꯎꯅ ꯎꯪꯈꯠꯅꯕ ꯑꯃ ꯂꯥꯛꯂꯦ। ꯍꯧꯈꯤꯕ ꯍꯞꯇꯥꯗ ꯌꯨꯀ꯭ꯔꯦꯟꯅ ꯏꯔꯥꯟꯒꯤ ꯈꯨꯠꯂꯥꯏ ꯄꯨꯕ ꯖꯍꯥꯖ ꯑꯃ ꯀꯦꯁꯄꯤꯌꯟ ꯁꯤꯗ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯃꯥꯡꯍꯟ ꯇꯥꯛꯍꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯔꯥꯟꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯊꯛꯇ ꯁꯣꯏꯗꯅ ꯂꯃꯟ ꯈꯨꯝꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕ ꯂꯩꯔꯤꯕꯅꯤ। ꯃꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯏꯔꯥꯟ ꯑꯃꯗꯤ ꯔꯁꯤꯌꯥꯒꯤ ꯂꯥꯟꯃꯤ ꯀꯦꯁꯄꯤꯌꯟ ꯁꯤꯗ ꯄꯩꯁꯤꯟꯗꯨꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯊꯛꯇ ꯌꯥꯝꯅ ꯀꯟꯅ ꯑꯦꯇꯦꯛ ꯆꯠꯊꯅꯕ ꯑꯃꯗꯤ ꯌꯨꯔꯣꯄꯤꯌꯟ ꯂꯩꯄꯥꯛꯁꯤꯡꯗ ꯗꯔꯀꯥꯔ ꯂꯩꯔꯕꯗꯤ ꯑꯦꯇꯦꯛ ꯍꯧꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕ ꯍꯧꯅꯔꯛꯄꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯋꯥꯔꯜड ꯋꯥꯔ 3 ꯑꯁꯤ ꯍꯧꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ ꯃꯤꯌꯥꯝꯅ ꯍꯪꯅꯔꯤꯕꯁꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯅ꯭ꯌꯨꯁ ꯄꯦꯄꯔ ꯑꯌꯥꯝꯕꯅ ꯔꯤꯄꯣꯔꯠ ꯇꯧꯅꯔꯤꯕ ꯑꯁꯤ USA ꯒꯤ ꯃꯤꯁꯥꯏꯜ ꯃꯔꯨ ꯂꯣꯏꯈꯤꯕꯗꯒꯤ ꯏꯔꯥꯟꯗ ꯁꯤꯖ ꯐꯥꯌꯔ ꯂꯥꯎꯊꯣꯛꯇꯅ ꯑꯦꯇꯦꯛ tꯧꯁꯤꯟꯕ ꯂꯦꯞꯈꯤꯕꯅꯤ꯫ USA ꯍꯧꯖꯤꯛ ꯃꯥꯏꯊꯤꯔꯦ ꯍꯥꯏꯔꯤꯕ ꯑꯁꯤ ꯇꯁꯦꯡꯅ ꯁꯨꯄꯔ ꯄꯥꯋꯔ USA ꯒꯤ ꯃꯤꯁꯥꯏꯜ ꯑꯃꯗꯤ ꯇꯣꯃꯥꯍꯣꯛ ꯂꯣꯡ ꯔꯦꯟꯖ ꯃꯤꯁꯥꯏꯜꯁꯤꯡ ꯑꯁꯤ ꯇꯁꯦꯡꯅ ꯂꯣꯏꯈ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯂꯩꯔꯤꯕ ꯑꯣꯏꯔꯒꯁꯨ ꯃꯁꯤꯡ ꯌꯥꯝꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯈꯪꯅꯤꯡꯂꯤꯕꯁꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯄꯥꯏꯀꯥ ꯅ꯭ꯌꯨꯁ ꯑꯦꯅꯥꯂꯥꯏꯁꯤꯁꯅ ꯁꯦꯡꯗꯣꯛꯆꯒꯦ ꯃꯗꯨꯗꯤ USA ꯒꯤ ꯃꯤꯁꯥꯏꯜꯁꯤꯡ ꯑꯁꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯀꯌꯥꯗ ꯆꯥꯏꯊꯣꯛꯇꯨꯅ, ꯍꯥꯏꯕꯗꯤ ꯈꯨꯗꯝ ꯑꯣꯏꯅ ꯄꯜꯂꯕꯗ ꯇꯥꯏꯋꯥꯟꯒꯤ ꯏꯁꯇ꯭ꯔꯦꯠꯇ, ꯁꯥꯎꯊ ꯀꯣꯔꯤꯌꯥꯗ, ꯖꯄꯥꯟꯗ, ꯑꯦꯁꯤꯌꯥꯒꯤ ꯑꯦꯔꯤꯌꯥ ꯀꯌꯥꯗ, ꯌꯨꯔꯣꯄꯤꯌꯟ ꯂꯩꯄꯥꯛꯁꯤꯡꯒꯤ ꯑꯃꯦꯔꯤꯀꯟ ꯕꯦꯁꯁꯤꯡꯗ ꯆꯥꯏꯊꯣꯛꯇꯨꯅ ꯊꯝꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯖꯒꯥꯁꯤꯡ ꯑꯁꯤꯗ ꯆꯥꯏꯊꯣꯛꯇꯨꯅ ꯊꯝꯂꯤꯕ USA ꯒꯤ ꯃꯤꯁꯥꯏꯜꯁꯤꯡ ꯑꯁꯤꯗꯤ ꯂꯣꯏꯗ꯭ꯔꯤ, ꯇꯧꯕꯇꯕꯨ ꯄꯔꯁꯤꯌꯟ ꯒꯜꯐ ꯑꯦꯔꯤꯌꯥꯗ ꯏꯔꯥꯟꯒꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯇꯧꯒꯅꯤ ꯍꯥꯏꯅ ꯄꯨꯁꯤꯜꯂꯛꯈꯤꯕ ꯃꯤꯁꯥꯏꯜꯁꯤꯡ ꯑꯗꯨꯗꯤ ꯂꯣꯏꯈꯤꯕ ꯃꯥꯜꯂꯦ, ꯃꯔꯝꯗꯤ USA ꯒꯤ ꯖꯒꯥ ꯑꯁꯤꯗ ꯈꯥꯝꯗꯨꯅ ꯊꯝꯂꯤꯕ ꯗꯦꯁꯇ꯭ꯔꯣꯌꯔ ꯁꯤꯞꯁꯤꯡ ꯑꯁꯤꯗ ꯂꯣꯗ ꯇꯧꯅꯕ ꯃꯤꯁꯥꯏꯜꯁꯤꯡ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯍꯥꯏꯕꯁꯤꯗꯤ ꯍꯥꯟꯅꯅ USAꯗ ꯕꯦꯁ ꯇꯧꯕ ꯅ꯭ꯌꯨꯁ ꯄꯦꯄꯔꯁꯤꯡꯅ ꯔꯤꯄꯣꯔꯠ ꯄꯤꯅꯈ꯭ꯔꯕꯅꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯊꯤꯕ ꯑꯃꯗꯤ USA ꯒꯤ ꯑꯣꯏꯅ ꯆꯤꯟꯇꯥ ꯇꯧꯕ ꯌꯥꯕ ꯋꯥꯐꯝ ꯑꯃꯅ USA ꯒꯤ ꯗꯦꯁꯇ꯭ꯔꯣꯌꯔꯁꯤꯡ ꯅꯠꯇ꯭ꯔꯒꯅ ꯃꯤꯁꯥꯏꯜ ꯂꯣꯟꯆꯔꯁꯤꯡ ꯑꯁꯤꯗ ꯃꯤꯁꯥꯏꯜ ꯂꯣꯗ ꯇꯧꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯝꯕ USA ꯒꯤ ꯃꯤꯂꯤꯇꯔꯤ ꯕꯦꯁ ꯍꯥꯏꯕꯗꯤ ꯃꯤꯗꯜ ꯏꯁꯠꯀꯤ ꯃꯤꯂꯤꯇꯔꯤ ꯕꯦꯁꯁꯤꯡ ꯑꯁꯤ ꯏꯔꯥꯟꯅ ꯃꯇꯣꯏ ꯇꯥꯅ ꯊꯨꯒꯥꯏꯈ꯭ꯔꯕꯅꯤꯅ ꯍꯥꯏꯔꯤꯕ ꯃꯤꯂꯤꯇꯔꯤ ꯕꯦꯁꯁꯤꯡ ꯑꯁꯤꯗ ꯃꯤꯁꯥꯏꯜ ꯂꯣꯗ ꯇꯧꯕ ꯌꯥꯔꯔꯣꯏ꯫ ꯃꯔꯝ ꯑꯗꯨꯅ USA ꯒꯤ ꯖꯍꯥꯖꯁꯤꯡ ꯑꯁꯤ ꯒ꯭रीꯁꯇ ꯂꯩꯕ ꯁꯧꯗꯥ ꯕꯦ ꯀꯧꯕ ꯀ꯭ꯔꯦꯠ ꯁꯤꯇꯤ ꯍꯥꯏꯅꯁꯨ ꯈꯪꯅꯕ ꯁꯤꯇꯤ ꯑꯁꯤꯗ ꯂꯩꯕ ꯍꯤꯊꯥꯡꯐꯝ ꯄꯣꯔꯠ ꯑꯃꯗ ꯇꯧꯕ ꯇꯥꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯁꯤ ꯐꯥꯎꯕ USA ꯒꯤ ꯂꯥꯟꯒꯤ ꯖꯍꯥꯖꯁꯤꯡ ꯑꯁꯤ ꯍꯜꯂꯒ ꯊꯧꯗꯨꯅ ꯂꯥꯛꯂꯒ ꯒ꯭रीꯁꯀꯤ ꯄꯣꯔꯠ ꯑꯁꯤꯗ ꯂꯣꯗ ꯇꯧꯅꯕ ꯇꯥꯔꯒꯗꯤ ꯃꯇꯝ ꯑꯃꯗꯤ ꯈꯔꯆꯥ ꯌꯥꯝꯅ ꯆꯪꯒꯗꯧꯔꯤ꯫ ꯃꯔꯝ ꯑꯗꯨꯅꯅꯤ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯏꯔꯥꯟꯒ ꯌꯥꯝꯅ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯤꯡꯕ ꯄꯥꯝꯂꯤꯕ ꯑꯁꯤ꯫ ꯑꯗꯨꯕꯨ ꯏꯔꯥꯟꯒꯤ ꯁꯥꯏꯠꯇꯒꯤ ꯏꯁꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖ ꯑꯁꯤ ꯃꯈꯣꯏꯒꯤ ꯀꯟꯇ꯭ꯔꯣꯜꯗꯒꯤ ꯁꯨꯡꯊꯥ ꯊꯥꯗꯣꯛꯅꯤꯡꯗ꯭ꯔꯤ, ꯑꯗꯨꯒ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯣꯜ ꯑꯗꯨ ꯏꯔꯥꯟꯒꯤ ꯃꯈꯨꯠꯇ ꯁꯨꯡꯄꯤ ꯄꯤꯅꯤꯡꯗ꯭ꯔꯤ꯫ ꯃꯁꯤꯒꯤ ꯄꯣꯏꯟꯠ ꯑꯁꯤꯗꯅꯤ ꯂꯥꯟ ꯑꯁꯤꯒꯤ ꯂꯣꯏꯁꯤꯟꯕ ꯅꯠꯇ꯭ꯔꯒꯅ ꯂꯣꯏꯁꯤꯟꯗꯕꯒꯤ ꯃꯔꯥꯏꯕꯛ ꯂꯦꯞꯀꯗꯧꯔꯤꯕ ꯑꯁꯤ꯫ ꯃꯁꯤ ꯍꯧꯖꯤꯛ USAꯗ ꯅꯠꯇꯅ ꯂꯩꯄꯥꯛ ꯑꯃꯅ ꯌꯥꯝꯅ ꯊꯤꯅ ꯃꯥꯏꯊꯤꯔꯒꯅꯤ, ꯑꯗꯨꯒ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯑꯆꯧꯕ ꯐꯖꯕ ꯁꯤꯇꯤꯁꯤꯡ ꯎꯐꯨꯜ ꯁꯥꯅ ꯀꯥꯏꯔꯒꯅꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯂꯩꯄꯥꯛ ꯑꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥꯗ ꯏꯔꯥꯟꯅ ꯃꯈꯣꯏꯒꯤ ꯃꯤꯁꯥꯏꯜꯁꯤꯡ ꯑꯦꯝ ꯇꯧꯗꯨꯅ ꯅꯣꯡ ꯆꯨꯍꯟꯕꯒꯨꯝ ꯃꯤꯁꯥꯏꯜꯁꯤꯡ ꯍꯩꯊꯕ ꯇꯥꯔꯒꯗꯤ ꯁꯥꯎꯗꯤ ꯑꯁꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ
ꯄꯨꯅꯤꯗꯒꯤ ꯍꯦꯟꯅ ꯃꯤ ꯇꯥꯕ ꯌꯥꯕ ꯂꯝ ꯑꯣꯏꯔꯔꯣꯏ USA ꯒꯤ ꯒꯟꯖꯥ ꯁꯤꯖꯤꯟꯅꯕ ꯒꯟꯖꯥꯒꯤ ꯈꯨꯠꯄꯨ ꯑꯃꯒꯤ ꯋꯥ ꯇꯥꯕꯗꯒꯤ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥ ꯇꯨꯝ ꯇꯥꯛꯄ ꯍꯧꯕꯒꯤ ꯅꯨꯃꯤꯠ ꯉꯁꯤꯗꯒꯤ ꯃꯁꯤꯡ ꯊꯤꯕ ꯍꯧꯕ ꯌꯥꯔꯦ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁ ꯑꯣꯐ ꯑꯃꯦꯔꯤꯀꯥꯅ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥꯗ ꯁꯤꯚꯤꯂꯤꯌꯟ ꯌꯨꯖꯀꯤꯗꯃꯛꯇ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯏꯟꯚꯦꯁꯠꯃꯦꯟꯠ ꯑꯃꯗꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄ꯭ꯂꯥꯟ ꯀꯌꯥ ꯁꯥꯔꯒꯅꯤ ꯃꯗꯨꯒꯤꯗꯃꯛ ꯗꯤꯜ ꯇꯧꯅꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕ ꯑꯗꯨ ꯏꯖꯔꯦꯜꯒꯤ ꯋꯥꯔ ꯀ꯭रिꯃꯤꯅꯦꯜ ꯅꯦꯇꯟꯌꯥꯍꯨꯅ ꯉꯔꯥꯡ ꯋꯥशिꯡꯇꯟꯗ ꯂꯥꯛꯇꯨꯅ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯋꯥꯈꯜ ꯊꯩꯗꯣꯛꯈꯤꯕꯗꯒꯤ USAꯒ ꯁꯥꯎꯗꯤꯒ ꯇꯧꯅꯔꯝꯕ ꯗꯤꯜ ꯑꯗꯨ ꯀꯦꯟꯁꯦꯜ ꯇꯧꯔꯒꯅꯤ ꯍꯥꯏꯔꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯁꯥꯎꯗꯤꯅ ꯏꯖꯔꯦꯜꯒꯤ ꯖꯦꯅꯣꯁꯥꯏꯗꯇ ꯑꯌꯥꯕ ꯄꯤꯕ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯗꯤꯜ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯆꯠꯅꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯔꯛꯂꯤ ꯑꯃꯔꯣꯝꯗ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥꯅ USAꯗꯒꯤ ꯁꯤꯚꯤꯂꯤꯌꯟ ꯌꯨꯖꯀꯤꯗꯃꯛ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯇꯧꯅꯕꯒꯤ ꯃꯍꯨꯠꯇ ꯄꯥꯀꯤꯁꯇꯥꯟꯒ ꯑꯣꯏꯅ ꯁꯤꯚꯤꯂꯤꯌꯟ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯑꯣꯟꯁꯤꯜꯂꯛꯄ ꯌꯥꯏ ꯍꯥꯏꯅ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯍꯥꯏꯅꯔꯤ USAꯅ ꯀꯌꯥꯔꯛ ꯍꯥꯏꯖꯔꯕꯁꯨ ꯆꯥꯏꯅꯥꯅ ꯃꯅꯥꯗ ꯍꯥꯞꯄꯤꯗꯅ ꯏꯔꯥꯟꯗ ꯃꯤꯁꯥꯏꯜ ꯆꯥꯃꯔꯤ ꯑꯃꯗꯤ ꯑꯦꯌꯔ ꯗꯤꯐꯦꯟꯁꯀꯤ ꯄꯣꯠꯂꯝꯁꯤꯡꯗ ꯅꯠꯇꯅ ꯃꯤꯂꯤꯇꯔꯤ ꯍꯥꯔꯗꯋꯦꯌꯔ ꯀꯌꯥ ꯄꯤꯅꯕꯒꯤꯗꯃꯛ ꯏꯔꯥꯟ ꯇꯝꯅ ꯖꯍꯥꯖ ꯀꯌꯥ ꯊꯥꯖꯤꯜꯂꯛꯄ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ ꯃꯁꯤꯒꯤ ꯑꯀꯛꯅꯕ ꯄꯥꯎ ꯑꯃ ꯇꯥꯏꯝꯁ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯐꯣꯡꯂꯤ ꯀ꯭ꯂꯤꯞ ꯑꯁꯤ ꯌꯦꯡꯕꯤꯌꯨ ꯍꯧꯈꯤꯕ ꯑꯍꯤꯡꯗꯒꯤ US ꯐꯣꯔꯁꯦꯁꯁꯤꯡꯅ IRGCꯒꯤ ꯄꯣꯖꯤꯁꯟ ꯀꯌꯥꯗ ꯅꯧꯅ ꯑꯦꯇꯦꯛ ꯆꯠꯊꯕ ꯍꯧꯔꯛꯄꯗꯒꯤ ꯏꯔꯥꯟꯅꯁꯨ ꯅꯣꯡꯉꯥꯜꯂꯛꯄꯒ USAꯒꯤ ꯃꯤꯂꯤꯇꯔꯤ ꯄꯣꯖꯤꯁꯟꯁꯤꯡꯗ ꯅꯧꯅ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯛꯈꯤꯕꯅꯤ ꯏꯔꯥꯟꯒꯤ ꯕꯨꯁꯦꯍꯔ ꯁꯤꯇꯤꯗ ꯑꯃꯗꯤ ꯁꯥꯎꯗꯔꯟ ꯀꯣꯁꯠ ꯂꯥꯏꯟꯗ ꯂꯩꯕ ꯃꯤꯂꯤꯇꯔꯤ ꯄꯣꯖꯤꯁꯟꯁꯤꯡꯗ USAꯅ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤ ꯍꯥꯏꯔꯤ ꯏꯔꯥꯟꯒꯤ ꯁꯥꯏꯠꯇꯒꯤ रिटालिएशन ꯇꯧꯕ ꯍꯧꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯂꯥꯛꯂꯦ ꯑꯗꯨꯒ ꯉꯁꯤ ꯏꯖꯤꯞꯇꯀꯤ ꯃꯦꯗꯤꯇꯦꯔꯦꯅꯤꯌꯟ ꯁꯤꯗ ꯂꯩꯕ ꯄꯣꯔꯠ ꯗꯃꯩꯇꯥꯗ ꯗ꯭ꯔꯣꯟ ꯑꯦꯇꯦꯛ ꯇꯧꯁꯤꯟꯗꯨꯅ USAꯒꯤ ग्यास पुब जहाज अनि मई थादोखरे हाइबगी पाव लागली ngasi जॉर्डान की मफम कयादा इरानियन अटैक ता USA की F-35 प्लेन अहुम कायरे हाइबगी पाव लागले पाव से कंफर्म दी ओइद्री अदुबु असिगुम्बा IRGC की क्लेम असे हौजिक फावबदा अरानबा नत्रगना ओइरमदब पाव अमत याउद्री डोनाल्ड ट्रम्प ना यामना चिनबा ममाई लैथोकलगा हंदोकप यादब लंबी अमदा चपखरे हाइना न्यूज हेडलाइन सिंगद इनरे रशिया ना मखोई की मिसाइल यूक्रेन द कापसिनबदा हेंदोक्तुना चटलगा पोलैंड की टेरिटोरीदा तारुबदगी नेटो कोबा टेररिस्ट ऑर्गेनाइजेशन असिगी मेंबर कंट्री सिंग कीबना मिहुन थउन मांगलुरे हाइरी अनोब पाव खरदा USA की थर्ड अपुंबगी सरुक चादा ITD ईरान द अटैक तोबद लोइखरे हाइरी मसी पृथ्वी की मफम अपुंबद चाइथोक्तुना USA न थंबा थर्ड मिसाइल अपुंबगी 80% लोइरे हाइरी बनी रशिया ने यूक्रेन द अटैक तौसिनबा हानदगी हेन कंसिलगनी हाइन लाउथोखरे हौकिबा नुमिता रशिया ने यूक्रेन की लानमी की पोजीशन चामगा निफुनिथोय मई थादोखरे यूक्रेनियन लानमी लिसिंग अमगा चामरी तरा अमदी ड्रोन चनिपान यांखै हेना लानफमदगी लौथोखिबा ngamखि हाइरी लान मनुंग असिदा यूक्रेनियन प्रेसिडेंट जेलेंस्की ना USA की प्रेसिडेंट डोनाल्ड ट्रम्प का उनबदा डोनाल्ड ट्रम्प ना जेलेंस्की बु रशिया गा दिल तौनबा अमदी लान असि थुना लोइसेनबा थबक पाइखतलु हाइना एडवाइस पीखरे हाइरी USA दगी मखाताना मिसाइल अमदी इंटरसेप्टर वेपन सिंग फंगलरोय हाय खे हाइना US न्यूज चैनल सिंग द फोंगनरे पाइका एनालिसिस की एप्लीकेशन असि गूगल प्ले स्टोर द यावरबनी अदुगा ऐप असि की लिंक असि डिस्क्रिप्शन द सु पीजरी।